ICHAO maram OIRAGA AWABA TARABA YAISKUL Assembly Constituency ki tongan MAPHAM singda ACS ki MEEHUT Thokchom Satyabrata na Nongmada Changdaba Yadraba Potlam Shing Yenthok-Khre Assembly Constituency ASIGI ising ICHAO na sohalaba MAPHAM sing adudi Ningthempukri Mapal Sabi Lairak Ningthempukri Mapal Makha Lairak Wangkhai Yongdan Lairak Wangkhai Mayum Lairak Wangkhai Laurembam Lairak Wangkhai Hizam Lairak Wangkhai Pukrambam Lairak Wangkhai Amu Lairak Wangkhai Thangzam Lairak Wangkhai Konsam Lairak Wangkhai Yumlembam Lairak Thangapat Kayungbam Lairak Thangapat Hanzabam Lairak Lakpam Lairak Thangapat Takhelkhong Lairak Palace Compound Hairibam MAPHAM sing asini MAPHAM sing asida makhat tana Tengbang ki Potlam Shing Watanaba ACSigi MLA na hotnari loinana Assembly Constituency asigi ising ICHAO na maram OIRAGA Laifam Laitraba Singgidamak Thokchom Satyabrata Relief Camp Taramari Hangdokto na Punna Miyoi Chanigi Yankhairom Jangzapam Piri